अहानबद मरुइब पाउ पिजरी Laibaki-damak masak thokpa thabak khara tawramnaba chetpa firep amaga loinana changsilagani haina Manipur Legislative Assembly ki Speaker TH Satyabratana phongdokre. Yausam kumhai manungda thokaningdaba thodok-sing thoktanaba Imphal West District Police na district asigi tongan-tonganba mafamsingda akanba drive chathagani haina SP KSH Sivakantana Cheksin Wathamlakli. India के politicians सिंगना India अमदे Myanmar अनि की मरी थदतनबा थबक तौबा चुमलोई हाइना Myanmar junta की माइकैदगी फोंदोरकली. Amade Kuki Jo Council Committee on Tribals Unity Kotu Amade Atai Kuki CSO Singna Tha Sigi Nipandagi Chatharakiba Matam Kaptaba shutdown ngarang handokre.